ngasi phongkiba toan Manipuri sifong amasum thokiba thawdo wathoksingi maroibe I pausing khongosaraga Manipur optional gi mekedi gi miyamna thamjagi ahanbada sanaleba poksi da phongba paukhra amuktagi hena sizinaba yadaba plastic gi polamsing July amadagi thinglagani yolam natragana sizinaramba kudimak lupa lakh ama faw fine lawdori thingadaba polamsing Micron 75 ki hena pawa polythene bag sing khudaktagi thingani mathang sagi January amadagi micron sama kundagi pawa polythene khawsing sizinaba yonbada thingba legani nakongi amot pasengbada sizinaba earbud angang singi sanapot oina sizinaba balloon gi plastic na saba masai plastic na saba phiral lollipop ice cream gi plastic na saba makhok thingbada yaure plastic na saya saba cup plate samas thang straw stray pot yom da seasonary plastic na saba sebaw surup upu micron samadagi hena paba banner sing seasonaba thinglagani package drinking water habliba plastic ki bottle tangkhak naina athingma thamlagani sohari akoi bigi phibam kananabagi pannam da Laibak sin bathuna July amadagi amuktadagi hena seasonaba yadaba plastic ki polam sing thingadori basida Manipur gi oina state lenga ki forest environment and climate change Department order ama thoktuna polam sing asi thinglagani hari hiramisi ki matang na Manipur lenga ki additional chief secretary MS Khan thokiba notice aman hai haukiba me taragani panda state cabinet na warep laukiba matung ina Manipur plastic policy 2022 semduna amuk khaktamak sizinagada plastic ki polam sing asi thingnabagi phirep laukibani saukhalakpagi matung ina plastic ki polam sizinaba ama de plastic waste sing puthokpagi sang asi lepa laitana wongkhalakli India ki oina sahi amada plastic waste million metric ton kuntragomdoga point taruk puthokli masida saruk mari thokpagi saruk ama khaktamak recycle toroga atai lemoribu sing adu loisinna bo honabda asawba awaba mamayonari Manipur Pollution Control Board na piba kumza English nga niga taraga mapandagi kungi report matung ina Manipur sa yedugi oina plastic waste metric ton lising ni pan nga saniga maudraga ni thuga point marfu putoki plastic ki polam sing asi buning thina yengsindaba sina maramoiduna mausa gi khalla sauna akaiba piri maramasina plastic ki amot akai sing asibu losinaba matik saba policy amagi tangai fadabalai masida polam sing asibu sizinabagi sang hantanba amadi recycle tawu yama tangai fadi India ki Prime Minister Narendra Modi na single use plastic ki polam sing asi salibe sai English nga ni kungani thogi asigi manungda seasonable losinaba lakthoki balaikrabani maramasina Indian government ki Ministry of Environment and Climate Change na state lengak singa khusamnaduna state ki oiba action plan sing semba hokrabani Manipur plastic policy 2022 asina state asida lairiba local body state amadi central department sing industrials ATS area Indian Railway amasum airport ki mafam sing defense establishment sing special economic zone sing tourist spot sing amasum inat lining amari lenaba mafam singa mapung fana sanagani masida sunatana domestic institutionals commercials amadi atai non residential solid waste generator sing the policy si sanagani hari policy asina Manipur thengnariba plastic amot akai loisin wabi khudong sadaba si kohananaba panam thamli masida towan stakeholders singi mating mathak tari policy asina amona kai loisinduna mauksa gi phibam kanbada natana thabak phangdribana harol singa thabak pibadasu sauna mating ogeni plastic amona kai puthokliba miyoi singna policy asi gi makhada mayum digi hauna segregation tawgani masina polam singa sibu mangan bada sauna mating ogeni district khudimakta plastic waste sing khomdoknaba agency sing thamgani mafam singda plastic collection amadi deposit point sing sengbalakani masida sunatana recycling unit sing chu thangwani plastic polam sing asi amukhana sizinana miyamda awareness pigani yonba amadi sizinaba thinglaba plastic polam sing asi makhatana sizinadana akan mamongna miyeng sanglagani State asigi miyamda plastic waste management rule 2020 gi matangda awareness ningthina pigani loinana policy asi mapung fana thabak to onthokpa ngamnabagi damak local body singa masu Manipur Pollution Control Board pu hena mapangal kanhana bohonagani pausna makhatana hai policy asi bu mapung fana sana handuna state asida plastic waste management rules 2016 salaiba ngamnaba State Levels Advisory Committee ama semkre hariba committee si thataru khudingi mi pampang thoktuna kupna khanane nagani masigi sumathakta amuktadagi hena sezinaba yadaba plastic polam singa sibu thingnanaba special task force ama semkre policy sibu urban area da mapung fana san hananabagi thaudang asi Manipur lenga ki mohut department na nodal department oina logadabani loinana khungang singdana rural
Developments and Panchayati Raj Department na pugani Singi lamsing the Department of Tribals Affairs and Hills na pugani hari District khudimaki oina su district level task force amamam semduna kupna yengsingani masid mari lenaba district atugi DC na chairman district industrial center ki generals manager na convener mohut department ki mihut PWD ki mihut RDNPR ki mihut TAN Hills ki mihut Directorate of Environments and Climate Change ki mihut Rural Road Developments Agency ki mihut MPCB ki mihut ULB ki mihut singna member oina sarugagani Police si bungang sataba miyoy sing adu Environment Protection Act 1896 ki section 15 gi makhara makal makha kayagi serak fangani serak asigi manung sana athingba thamnaba amukta gi hen sijnaba yadaba plastic polam sing sijnaramba madi yolamba miyoy sing bu fine on lupa lakh ama fawba madi sehi manga fawba jail leibi gi serak fangba yai kariguma makhatana siguma loan yadab thabak sing asi satharabada ehenba serak oina miyoy adudagi numit khudingi lupa lising manga su fine oina thiengani hari Plastic polam sing recycle tauba madi yonsin bagi thabak sathariba company amadi industry sing bu puning thokat poina tongan ba incentive kya supigani plastic na saba se khaw sing asi hawkibu kumza english sing ani ga kun ga mathugi September 13 gi matung digi humdra ga manga micron digi hena paba amata season ba yaroi hena order thokiba lekhrabani loinana sei sigi December 13 ga mathugi numidang gi di micron sa maga kun digi hena paba plastic polam amata season ba yaroi Police si July amadagi mapung fana satnaba haugadaba maramna namit asidagi plastic ki earbud plastic ki straw plastic flag candy stick plastic na saba ice cream stick plastic plate cup glass samas fork thang stray packing taunaba plastic wrap plastic na saba sebao plastic ki surup upu amadi micron samdagi hena paba plastic ki banner amata sijnabi yararo hedi State asi khaktanatana malemda paktaknana sijnariba package drinking water bottle sing asisu tangkak 9 athaba madi capacity ki sang yenglaga thingba horaga ne hainasu pausna makhatari atopa pawmadana ayaba yauduna BP gi wangang bigano Kokha Village Authority ayaba yauduna civil society organizations sing committee sing amasum political parties sing na border pillar number 80 amasum 81 gi matangda wangang bidana bamasu protest of bidana ba village authority sing sirol amana hairi Kokha Village Authority ki General Secretary T Sanjoy Singana khuyek piduna press thadorak pasirol man hai border pillar number 80 amasum 81 gi marak Indo Myanmar ngangkhoi paringda samal khabi gi thabak sa thariba sigi matangna kanagumba CSO committee amasum political party singna wafum amata phongdopigano issue asi Kokha gi lam amasum puari gi mari lena pa oibana hiram sigi matangna atopana wangang ba amasum politicize tawba asing boy roi Kokha khulga ayaba yauduna lawrakpa Period yaba ngamloi maramasna village authority na lenga amasum mari lena ba authority na Kokha gi miyoi singa tanabiyo amasum muafam asigi matangna waroisin purakna bo hona biyo hainasu siroladuna makhatari atopa pawmana Myanmar digi ayaba phangdabana more gi gate hangba ngamdana leire kumza English singaniga kungi March thadagi covid lakpadagi thinglakiba more gate number 1 amasum 2 hangdoknaba deputy commissioner Tenopalna Tamu district administration haijakrabas haujuk phawgoina Myanmar gi makedigi pakhum amata laktri hiramasigi matangna deputy commissioner Tenopal Manu Amsing na telephone gi khutangna wari sanabda hai matam sangna thingduna laklaba more gi gate ani asi covid laisat ki phibam khara farak pa asida mauksa gumna lalon etik tawu yana ba gate sing asi hangdokna ba ma ki maikedi gi Myanmar gi tamu district administration da zone amada si iki madugi matungna pakhum lakta badagi amuhana aiba sirol ama reminder oina tamu district administration na thaki ba leire adubu ngasi phawba sirol adugi pakhum mari lenaba authority digi pirak ba leitri hairi Makhatana matam khara ngairaba matungna amuhana reminder thanaba thourang touri haina DC na makhataki matam sangna more gi gate sing hangduna leiba maramna mafam asidagi lalon itik tawduna imung manung pujaramba kayamarum sinpham hongba yauna khrabani sohaidi Makasa tharakpoina to papawmana Assam isau pungkun gi mari gi manungda mi tara sikre Assam na ising isa gi phiba madu mi sibi gi masing sa maga taraga nipan yaroki ba masum Kasar district ki Silsar town thangna na taruk ni subu numita ising na thumduna laikhiba ga loina nga si thangja numita su isau gi phibam khudong thina leiri haukiba pungkun gi mari da Barpeta Dubri Karimganja masum Udalguri district sing da mi ani amasum Kasar masum
Morigaudagi amamam sikibaga puna miyoi tara hena sikre district kuntrada mamangi numit miyoi lak nifuga manga point kuntraga mari ising isangna sokibadu hauzik district kungani pana miyoi lak kuntraga humdaga point 0 da hantarakre hena Assam State Management Disaster Authority ASDMA na thokpa bulletin samana haidi Dobrida Brahmaputra yauna turel singi ising imai hantarakhibaga district kradi ichaugi phibam madu khara fagalakre adubu Nagauda Kopili Turelgi sing imai di kudong thiba thaki mathak seli Kasar District Administration anaba miyoi singbu hospital pukhana ba henma miying thambaga loinana awawa taraba miyambu saphagadaba maphamda lauthoknaba silsada rescue operations athari haina Deputy Commissioner Kirti Zalina haki Indian Air Force ki helicopter singna Sanava Chinjaki packet sing thaknabi isingi bottle sing amasum atai mathau taba pulam sing tauna duda nongthakta ki thadari masi sing isagi phiba madu fagalaktriba faw makasa thakigani haina Deputy Commissioner aduna haki isingna thumnaba mapham sing adu map launaba loinana isauna solaba miyamna awa tengbangi pulam sing pinaba drone anisu silsar sizinakre Itanaga amasum Bhubaneswardagi personal sanigatarena saba NDRF nipana Dimapurdagi personal samaga kunamasum hi mapanga loinana army unit amaga silsarda lekre silsarda sana thanaba sinjak thaknaba asingbu ising amasum hidak langthak sing sathina watpaga loinana miyoi lak ahumlom awaba mayunaduna laidi haina official sing aduna haidi ASDMA bulletins adugi matungina state asida ising isawna khwaidigi thina sokpa district sing adudi miyoi lak nipan ga lisung humdraga taruka sanipan ga nifugani thoi sokpa barpeta mathangda Nagau lak manga ga supnagi miyoi lising nipan ga samriga humdraga manga Kamruf lak mariga supnagi miyoi lising amaga saunga ga taraga nithoi amadi Dubri lak humga lising maudra mapan ga samapan ga nifuga mangani ising isau sina revenue circle maudra ga humdoi amasum khungang lising humga saunga ga tara sonkre aduga miyoi lak aniga lising humfuga manga ga satreka marfuga nipan relief camp satreka taraga treta sangjafam lawduna laidi relief camp sing da laidi isauna soklaba miyoi sing aduda yenthokpham Samriga mapandagi awa tengbang polam singen thokli haukiba pungkunga marigi manungna punayum sahumga taragani thusi sokre Baksa Besonat Bongaigaon Chirang Dibrugarh Darang Golagat Hailakandi da pak sauna Laibak nikhai bi thodok sing thokpagi paulakli hainasu pausna makhatarakli Makasa tarafoina pokna from pauksi da fongba topa pawamna G20 summit JNK da pangthokadori Manipur G20 gi Luchingba kya laknaba thourang tori Indian ahan boina G20 summit yumbu oina bagi damak Jammu and Kashmir bu khankhre aduga hariba matamasda Laibak kun gi Luchingba kya state asida laknaba thourang tori hari pokna phamna phangwa paw gi likhungi matungina group of 20 nations ki apunma mipamasi Indian ahan boina English ngani kungo humdoida yumbu oina bagi damak thourang tobuga loinana leba asina Jammu and Kashmir summit asigi damak mathau taba singi thourang sing gyatre adubo hariba summit asigi matamda Manipur Laibak kya prime minister amasum president kya laknaba thourang tokre hari India External Affairs Ministry na phongdokpagi matungina India na English ngani kungani thogi December amadagi G20 gi president gi fam lawgadabana maram oiraga lakadoriba sai English ngani kungomdoi da India na G20 gi yumbu oinabagi dama thourang tawre G20 gi yumbu oibasi leba asina ahan ba oigadoribani hiramasi gi matangda Jammu and Kashmir government na yumbu oigani haina lawbaga loinana summit asi pangthoknabagi dama coordination committee manga semkhre madugi matungina union Territory Shigi Housing and Urban Development Department ki Principal Secretary na Chairman oiba Committee shida Transport Administrative Secretary Tourism Administrative Secretary Hospitality and Protocols amasum Administrative Secretary Culture yauri India Government na Article 370 laukthokraba matungda ahan boina Union Territory sida pangthokadoriba International Summit asigidama Union Industries Minister Piyush Goyal su overall in charge sakre G20 Summit asi Jammu and Kashmir da pangthoklaba su Manipur tongwan Laibak kya gi Prime Minister amasum President sing lakpa yabagi oithokpa leibaga loinana ngarang Ministry of External Affairs ki team amana state asigi laidiba hotel amasum tongwan ba accommodation sing team ama tharaktuna hakthengna yengsingkre haidi Ministry ki team aduna Imphal laktun state asigi security law and order amasum accommodation gi matangna
mafam ayambada satuna hakthengdana yengsinki hairi kariguma state asida G20 summit asida saruk yariba Laibak amagi prime minister natragana president lakpa tarabadi security gi karamba section thourang lakhatkadagi amasum makhoi bu karamna accommodation gi thourang tawgadagi haibigi matangda team maduna mafam khudimakta satuna yengsinki hairi state asida karamba Laibak ki prime minister natragana president lakadabano haibidu sapsana phongdoktrabasu matang seigi ahan masarta pangtokadoriba G20 summit asida state asida atopa Laibak ki maru eba Luchingba khara lakningbagi apama phongdoknarakle maram aduna makhoi adu lakpada matau karamna state asina accommodation gi thourang tawgadagi amasum security gi thourang tawgadagi haibidu lepthoknabagi damak survey si sathabani haina pawgi likhuna sina hairi Amaramda pongna famni state ki home department amasum mari leinaba official singda hangmadadi G20 summit ki matang state government ta center na karigum wafum amata khangalakpa leiti adubu center na state asida Laibak amagi kanagum Luchingba ma lakani habigi paw pirakpa si tasengna sapsaba paw fanglaba matungda pirakani hariba paw do hojimaki oina pirakpa leitri haina su phongdorakli atopa paw amadana nupi sing nisa sabe hengalakli Dr. Lenin State asida nisa saba singi masinga layeng phangwa yengnabata konade maramadun nisa lasuraba singidamak layengnabagi facility asi hengat hallu amadi haujuk lairiba train asida nupi sing nisa sabagi sangsu hengalakle hana RIMS ki secretariat department gi head Dr. R.K. Lenin na phongdokre hayeng pangthokadoribi International Day Against Drug Abuse and Illicit Trafficking amari lainana miyamda hena awareness pinabagi damangasi form lokiba medicals media group ki founders oriba mental health activist Dr. R.K. Lenin haki nisada laisuraba sing layengnabagi facility asi hengat hanbiyu nisada laisuraba mi singnasu nisa thadolaga layeng lage normal punsiron changjaraglage habigi fidep longnaba matang yaure Laibak kan bahayabisi isai-isagi imung isai-isagi punsidigi hawgadabani aikoi khudimangna angamba daita launaduna nisa saba nisada laisubasi hantananaba hotnaminasi nisa sizinabasi inkhalakpa nupa masa singkhakta oina aikoina oi hauzik nupi singna nisa sabagi sang hengalakli nisa hairaga aikoina yu number 4 ESP tablet ni haina khanai tobacco dasu nisagi sang yamna wangna yauri nupi ga nupaga tobacco sizinabagi sang yengnabada nupi na sang hengakhrabani Zarda talaf khaini sabasi nupi singda hinawai hariba nisagi polam singasi legally yaba pot amagum urakli masina nupa masa amadi nupi masa singi moral da yamna akaibu oiragani hana Dr. Lenin haki mangna makhatana hai ngasi Manipur nisada laisuraba singi saurakpa estimate amalai estimate asigi matungina drug ka pamili singni furum lai atai drug nisa sabna lak amarum lai layengnaba lairiba sida punama asit layengnaba ki khudong saba pibangamloi Ilka haituna rehabilitation center government yabalai masi Ministry of Social Welfare ki makhara anauba linkhatnaba honari private mayam amasulai government ki da sandabadagi private linkhalakpani lanai NGO sina linkhatnarakpadagi ilka singda layengbada konaraktabadagi private lakpada karigumba phubu saiba tawda lebak thibidi laikidaba phawbu yawki habitai tuan ma Lokhatpa yaba thourang singi manungda layengpham masing khara hengat hanba amadi private sing asida lairiba layengpham sing asi regularize tawraga ASO ama thambiraga angama mating pibiraga sapsana mathau tawba ngambagi darkar leibising pibirabadi treatment gap asi men khatpada sauna mating pangani sai khudingi lokhalliba medical treatment asi pongning thawgatningai ni drug tigi kananaba media na so asoba thawdang labiyu doctor na haki amaramda Kunai asida mental health asi yamna hanthana yengbiramadi yamna wana leramki sel paibamadi mingsat leiba oiragasu manungda nungaiba ngamdragadi midugi excitement singadu kanaroi maramaduna mai paklaba singadu nungaina pigidamok mental health fagat hanba asi yamna mak mathautai aikhogi kunaida khwaidagi maru oibasi mental health fana leiba asini rehabilitation center kayarak hanna lairurabasu hospital leiduna layeng lurabasu nisadumak saba leptabasi Laina makhalamani hek mai pak tribu phawbo leyeng mathautai hayeng International Day Against Drug Abuse and Illicit Trafficking haiba thauramasi 1987 da UNO na hawdokhibani ngasigi drug amadi drug trafficking na malemna asoba crisis ama lakle haiba crisis asi hel khaktada natana law and order su crisis lei makasa tharak poina huyelan pau si da phong moto pau khrana Manipur ki district taret ki session court singda NIA ki case singi goyel satharagani NIA ki special court sing oiraba court sing sigi public prosecutors amasum additional public prosecutors singna
prosecution case in conduct toragani matam khragi mamang lebasigi mangjil thaba investigation agency singi manungda ama oiriba National Investigation Agency NIA gi maikidigi prosecute torakpa makhal kya gi case in Manipur da leiriba session court singi manungdagi akaknana designated tawba court khaktada agency sigi case in oil sathaba yabi ayawa pirambadugi mahutta Manipur gi apun district taraga taruk ki manungda district tareta leiriba session court singbu special court NIA oina designated tawkibaga loinana hariba court sing asida National Investigation Act 2008 34 of 2008 ki mari lenaba case punamaki oil sathabada ayaba pikre loinana NIA gi special court sing oina designated tawraba session court taret asida transfer toraktuna posting leiraba public prosecutors district amasum additional public prosecutors district singnasu makhoigi normal oiba duty singi matakta extra remuneration yaudana NIA gi prosecution case in conduct toragani haidi nauna lay halakliba ahongmo singasi matangna lenga ki law and legislative affairs department gi maikedi gi commissioner lona tuan order ani thokre district tare ki session court sinasu special court NIA ohenbaga loinana investigation agency sina prosecute torakpa case singi woyel sathabada ayaba piriba court singdi session court Imphal East ki ordinary sitting gi mafamda Imphal da oiraga special court asigi territorial jurisdiction gi Imphal East amasum Jiribam district oiragani session court Imphal West ki territorial jurisdiction na Imphal West Tamenglong Chandelam Tenapol district oiraga sitting mafamna Imphal oigani session court Thawbal na konsin gadaba court asigi territorial jurisdiction na Thawbal amasum Kaksing district oiraga sitting mafamna Thawbal oigani session court Bisnupur gi territorial jurisdiction na Bisnupur district oiraga sitting mafamna Bisnupur oigani session court Senapati gi territorial jurisdiction na Senapati amasum Kangpokpi district oiraga sitting mafamna Senapati oigani session court Chuchampur gi territorial jurisdiction na Chuchampur amasum Fairjol district oiraga sitting mafamna Chuchampur oigani aduga session court Urkhul na territorial jurisdiction oina konsingadaba district na Urkhul amasum Kamjong district sing oiraga court asigi sitting mafamna Urkhul da oiragani hari commissioner lona district tariki session court singbu special court NIA ohenbegi notification adu National Investigation Agency Act 2008 ki section 22 ki subsection 1 piba power amasum High Court of Manipur ki Chief Justice ka consultation toraba matungda thokpani sohari atopa pawamana maitai lai mayek saphongle layek marul saphongle nawa namit pangle panthau numai jingsingi singsang napomda luwang gi matamda laitharakpa tanjara sumthang gi makhongna seloi langmai sing panthau gi maitai laikon gi singthakta leiduna ibudau ahalaf ki khubamda sumthang gi makhong ta khibagi saktam jun kungama inglising gi kungin thogi saktam hauroklon gi warina hauksa wari lirakani pau saksa halakani hauya hip halakle hauroklon amasum haufum khubam kalasi maitai lai mayek saphongle layek marul saphongle angang nawa mitpangle haina laiwaiba panthauna paujelakli paujel sina makhatana hai awang kaubru asupa wangbrel khana sauba merging thangjing na ngak palamdamni singsanglon pansalon singi khubam lai haufam singu singni singmini singlon kya na question ba singu inunglon thauksare ahal mamit udare naha sanjen sanga khulingba ahal khubam laipungpham khudai khungdai uraroi khudai khudu mapan saphongle mangpham khudai loikhre laining khudai halakle mama phidon selakle masamara tarakle mapok nongthok halakle mapok masak khangnare nungsel yengdana maithonggi amotpa lokthokle hari ngaksamna thoki kiramba lokthok naina thadalle warili singlup sana somlamba ngalai tarakle ingen laithai lothre haulang thailand mapaure ingang maphen sarakle pari mapa masakhangle I ariba pakhangba ibudau phamthon mingthole khunja sanjenha kaujeng saikup sanari laitongbi gi laitonna waram yengna mang tamlakle uton waton pauglangba samai ki ku lothre irang kokseng lamaba tumaba pauthang wat wakhunba sendong saksa khoksaba hauro phonge maphonge kumjaing lising amaga satret humdragi March kungani namtagi kunga nipan thangzga ik pungja mapanda taibang foraki tangjalina kogyet nei khurau nei mi maset nahalen lai maset hanurai yebi maru leiwo senglai semphang
Yakaipung Hause Hobi Mapungba Lusilakpoina Naharol Thourang Poxi the Pongba Timba Pong Tang Miam Tamzaramge Punjab ki par of IS officer gi masanupa vigilance team gi mamang the suicide okre Senja Tumza Tabuga Mari Lenina Punjab Vigilance Bureau na Faraba IS officer Sanjoy Popligi Masanupa Vigilance Team Adugi Mamang Nomaina Pando Shiri Police ki Makedi Miu Masamatum suicide Ozabani Hari Adupu Imungi Makedi Madu Aran Wafam Hari Punjab Vigilance Bureau gi Makedi Sayolasigi Hawalapada Nawansada Siwares Pipeline Tingbaga Mari Lenina Tender Layer Taunanaba Asobo Senpam Ama Mantiknabaga Mari Lenina IS officer Sanjoy Populi Fakibani Chandigarh Senior Superintendent of Police Kuldeep Singha Sahang Nahakibada Watho Aduga Mari Lenina verify Tauraba Matunda Maki Masano Pasi suicide Okibani Makataba investigations at Hari suicide to the Sizinakiba license gun Amasum Police na recover Taure Case Asigi investigation Gamari Lenina vigilance team na IS Populi Yum that Laki Loinana Matamadu Maki Masano Pasulai How Kibazun Kungamatoida Punjab Vigilance Bureau na IS officer asi Siwres pipe ting baga mari lainana tender clear taunaba 1% demand tabaga mari lainana phakibani thaudo sugi matana faraba Sanjoy Populi gi loina bina phongdokhibada vigilance official sing aduna mangonda pressure tawbagi thawong kya satakhi loinana case aduga mari lainana support tawba aran ba statement piduna yumgi mateng pangnaba thamba miwe amasu onaki vigilance team aduna maki masanu pabu phana ba honaki Thaudok to the Maki Masano Padu Shikibani, Magasi, brilliance over lawyer Amasuni, Aranma Kesadu, Sagatna Bagitama Makoina Masano Pabo Hakibani, Thaudo Sigimatang Asumba Wayel Bizarre Pami, Quarter Sapsana, Masiga Sumba Aran Matinagani, Maki Masano Pahatibigi Sapsaba Pakum Punjab Minister Bagawanta Mansingana Pigadavani, Vigilance Timaduna, Masano Pa Kartik Pufaraga. Angak papangna mentally torture toki makogi mobile phone phabu munki vigilance na torture tawba duda maki masano padu laikidabani so hari hauzik oina dimi pau simatang sa lusinjarage masumyam puna ano update ngamin si